India da yamna chauna hauji sisu ngai paktuna leiba e-commerce company amagi matangda mayamda puduna lakjari haiba India gi apikpa startup company asina karamba strategy sinaki amadi hanana leiraba aso e-commerce company singdagi likhalatuna mai pakpa e-commerce company ama oikhi mayamna haini madudi haiba e-commerce company asida pot hongna phangi aduga amuksu hainei pot ayamba duplicate oi haibasini haiba mayam asigi matangda marik chumba wari mayam da thanjari 2007 da India da Flipkart ahan boy na launch tawkhibaga loinana India da e-commerce so ahan boy na hodokhi India da marketing phajaba amadi scope yamna chawba asi ubadagi international level da Hana na maming chatlaga lairaba Amazon su 2013 da India da changlakhi mokhoi ani asi changlakpaga e-commerce industry da chahi khari manungda India da namthaba ngamdraba e-commerce company ama orakhi miyam bomana khanaki madudi India da company ani asi kanamtana namthaba ngamlaroi adubu yamna ngakpa paw ama tarakhi madudi chahi khari mamangda hodokhiba India gi yamna pikpa startup company amana haiba company ani asi haibadi Flipkart amadi Amazon dagi henduna chatkre haibasini haiba India gi apikpa startup company asi kana sunatte madudi Meesho ni Flipkart amadi Amazon anina paisa song thadaraga tawba ngamdraba kaya Meesho na chahi kharagi manungda tawba ngamakhi profit khangnatana seller na singba kaya mathang join tawrapaga loinana Flipkart amadi Amazon dagi helakhi Miyamna hangnarkhiba wahangdi Meesho na karamna mayamdagi henba ngamlakhibano Meesho na pot hongna yonba asina amar oiribara natraga success oiriba asigi tonganba maram leiriba zatla kana gumbana su hainei madudi Meesho gi pot asi duplicate ni quality yaude makha tadrikanda bhajana mamutana khangnanaba Flipkart amadi Amazon anina kari asoiba leibadagi Meesho na henkhibano haibadu hana khangina kisi Flipkart amadi Amazon anina hek horopadagi makhoigi focus asi India gi chakholaba city singda tawrakhi amaramdi khungang singdadi pot laibagi chang yamna nemba amadi delivery tawbo khotpagi kudung chadaba kaya laibagi India gi athapada laiba khungang sing yauna city singdagi khar lapthokhiba mafam singda matam sangna e-commerce ki kudung chaba asi phangdana lakhi haiba achoba gap asi IIT Delhi da tamlakpa Sanjib amadi Bidit Atre anina kok chinaduna gap asi leitana bahonaraki gap asi leitrabadi advantage soidana lahigani haibasi makhoi thajabani makha tarakpada 2016 da makhoi anina masagi oiba e-commerce website launch torki e-commerce website asigi mamingna Meesho haina thonki Meesho horokpradadi growth yana takhi adubu tamna growth hengalaki Ahambada financial year 2017 da Meesho gi review asi 1.21 crore khak oikhi adubu chahi manga gi manungda haibadi 2022 da Meesho gi tha amada laiba active user asi 120 million oirakhi amadi Flipkart amadi Amazon dagi henduna India gi khwaidagi tuba growth tawba ngamba e-commerce platform oiba ngamkhi Meesho gi mateng dagi India gi arapa kachin kuya thongna service pibada natana India gi wangmadasu service piba horakhi adudi hauji umu khaminarasi asoba e-commerce platform kaya Meesho gi matungda karamna lehoribano masigi maramdi maru oina Meesho na strategy khara sizinei maru oiba strategy ahumdang haijarake Ahanbada 0% commission policy Meesho namagi seller singdagi commission amatta laude Flipkart amadi Amazon adi makhoi seller singdagi commission yamna chauna lawi commission fixed fee amadi GST ahumsi pusilaga Amazon na 30% amadi Flipkart na 40% charges seller singdagi lawi maramasina Amazon amadi Flipkart ta profitable seller ama oiba haibasi aruba ama oi amadi Meesho laktrikan mamangda apikpa seller singna online selling tawba pamrabasu tawba ngamnaramde haibadi apikpa seller singna Flipkart amadi Amazon da 40% khaidoktuna pidanaba margin leramde Maramasina Meesho na 0% commission policy puthutuna apikpa seller sinsu e-commerce platform da lahanba ngamhanki
Meesho success oibagi anisuba point da report ki matungina Flipkart amasung Amazon dagi Meesho dana 30% pot ki mamal hongna phangi kamaina hongna phanglibano hairabadi masisu 0% commission policy na maram oiraga phangalibani haibadi Flipkart amadi Amazon sellers singdagi 40% commission charges kakpana maram oiraga sellers singna pot ama list thokpa matamda makoidagi 40% khadokhraba matungda makoida profit kharada orabasu leire haibagi changduda price adu thamnaga list adu thoi haibadi sendong leirana ba pot ki mamal adu hengalaga yondaba yade Meesho na 0% commission oibana Flipkart amadi Amazon da hengatliba 40% adu leitre maramasina Flipkart amadi Amazon da phangba pot ayamba Meesho da lupa chamadagi chamnangai phawba hanthana hongna phangali Meesho success oibagi ahum suba point da low cost delivery Meesho da buyers amadi sellers singna atopa e-commerce platform dagi changka hena lakpagi maramdi Meesho da di shipping charges asi atopa e-commerce platform dagi nemba asisu aso maram amani Meesho nomada 30 lakhs order ship tawi aduga India gi e-commerce logistic market da Meesho share khwaidagi yamna lei Meesho da same day delivery gi option thamde maramdi customer na pamliba asi pot yamna thuna yoropadu nate pot hongna amadi delivery charges hongna natraga free oibaduni habasi Meesho gi site gi yamna munna khangi aduna Flipkart amadi Amazon Meesho dagi pot ki mamal wangbagi atopa maram hairagadi same day delivery option natraga fast delivery gi option leibagini karamna no hairagadi same day natraga fast delivery gi facility asi pinna bohonabada lakadaba extra charges sing adu calculate tawra matungda pot adugi mamalda amuk plus tawshiraga list thoi maramasina Meesho gi di delivery charges hanthana service piba ngamnaba bara hongba achaw gari da product sing asi ship da hali makhata na 2023 da Meesho claim torpagi matungina chorakna 75000 sellers na double digit growth achieve tawba ngamle 20000 sellers na 10x growth ngamle amadi chorakna 10000 Meesho sellers na 1 crore sale mark tawba ngamle masi atai e-commerce platform ga yengnarubada chang yamna wangba amadi positive point ni hairiba maram sing asina ni Meesho ngasi asoba e-commerce company kaya dagi henduna India da khwaidagi mai pakpa e-commerce platform ama oirakpai wari aroibada mayamna video asibu nungai khanbiragadi like share comment tawbiramo aduga video asi kanai mit mai kitang oirabasu singi khanbiragadi subscribe tawbiramo mathangda hena kanaraba nungairaba video ama amuk puduna lakchage